ꯃꯤꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯉꯛꯑꯒ ꯅꯪꯅ ꯀꯥꯟꯅꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯟꯕꯒꯤ ꯃꯍꯨꯠꯇ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯨꯁꯨ ꯃꯍꯥꯎ ꯇꯪꯉꯨ꯫ ꯈ꯭ꯋꯥꯏꯗꯒꯤ ꯏꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯕ ꯋꯥꯍꯩꯁꯤ ꯑꯩ ꯍꯥꯏꯕ ꯋꯥꯍꯩꯁꯤꯅ ꯑꯣꯏꯒꯅꯤ꯫ ꯑꯩꯅ ꯃꯗꯨ ꯄꯥꯝꯃꯦ, ꯑꯩ ꯃꯁꯤ ꯐꯪꯗ꯭ꯔꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯃꯄꯨꯡ ꯐꯥꯗ꯭ꯔꯦ ꯍꯥꯏꯕ ꯋꯥꯈꯜꯁꯤ ꯃꯤ ꯑꯌꯥꯝꯕꯅ ꯈꯪꯒꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯇꯁꯦꯡꯕꯗꯤ ꯂꯥꯟꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯩ ꯍꯥꯏꯕ ꯏꯁꯥꯒꯤꯇ ꯑꯣꯏꯖꯕ ꯈꯪꯒꯟꯕ ꯃꯍꯨꯠꯇ ꯅꯪ ꯍꯥꯏꯕ ꯋꯥꯍꯩꯁꯤꯅ ꯃꯍꯨꯠ ꯁꯤꯜꯂꯕꯗꯤ ꯅꯪꯒꯤ ꯅꯁꯥꯗ ꯂꯩꯔꯝꯕ ꯅꯤꯡꯕ ꯀꯥꯏꯕꯒꯤ ꯋꯥꯈꯜ ꯀꯌꯥ ꯑꯗꯨ ꯐꯈꯤꯒꯅꯤ꯫ ꯈꯔ ꯀꯨꯞꯊꯅ ꯍꯥꯏꯔꯕꯗ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯃꯤꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯉꯛꯑꯒ ꯅꯪꯅ ꯀꯥꯟꯅꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯟꯕꯒꯤ ꯃꯍꯨꯠꯇ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯨꯁꯨ ꯃꯍꯥꯎ ꯇꯪꯉꯨ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯇꯞꯅ ꯇꯞꯅ ꯅꯪ haibu wahayda transform taunaba mayamna honaminasi. What you know about rolling down in the deep? When your brain goes numb, you can call that mental freeze. When these people talk too much